Meeting Tabirba Kwai Kuding Makpu Kurumjari, Impact News na Sandokchariba, Impact Talk to Manipur, Connect with People You Serve, Program Asida Mayambu Taram Nokchari. Well, this show is a platform for pioneers, leaders, entrepreneurs, professionals, newsmakers, and anyone in service of people to share their visions and their contribution to the society. Ngasigi guest oina puduna lakchari basi Bright Enterprises ki Managing Director Sushma Leimapokpam gani ahanba maktada taramna okchari. Ahanba maktada impact yang biriba bios khujima pu taramna okchari loinena ngasigi program asibu host ebiribi Ibethoi Thokchom su thagachari. Thagachari. So as a haudo pasidi songi mingdi panjakre adubu songi brief self introduction amatang thambi. Hebage aigi ming Sushma Leimapokpam aduga aigi aibu pokpiba babagi mamingna Laikhidraba Leimapokpam Lalmani aduga aibu pokpi imagi mamingna Leimapokpam ongbi apabi devi ai poknapam lam haibataragadi hawo marak ngangom lekai aduga hojikna ai singjamai chinga matakta lezari aigi husband gi mingna nongmaithem suggest kanta aduga ichanpi ani lezare ado aigi husband na koi Bright Enterprises ki kaino proprietor ina leibani Yam nungaise somsi Bright Enterprises ki Managing Director in a library at the Somde Kangzaning Libasi Hanana. What is Bright Enterprises? Amadi Masikaram na Horaki Bano Aduga Masidaka K Producing Putopiri. Hazage Ahan Bada Kui Bright Enterprises, Bright Finance Hydra Institution, a Moina Hauserapani Finance Ki 2015 dagi main hawjuk chaki bane ado yamne pikpa kama sama dagi staff ani ka kaloina aigi spouse kaloina na admaina financially am sound ojadaba admaina yam wana hawdok charak bane ado hoji ti khoi makhada director ahum tongan ba department singi leire duga khoi ahan bada product lak da khoi kano self help group sing leidena ko imabel sing moida enterprising promoter boneba koi polishing manga tara the minus sentence pitharaga koi promoter boina hodorakpane and then adugi matungda keno manufacturing the focus pirapa ningol khudol haiduna nupi singi oiba manipuri han boina ningol khudol puthokre mamang sahida ado hojingna mo thambal gi cha organic lotus teas da puthokchari I am nungaise aduga hoji lecturing li basi recently 2 week back launch tokiba lotus tea. So product mayam amal lairi adubu why lotus tea kedabagi no sise aduga maside hen focus piri base si kari kino habbu su thambi aina like khrama matamda amatam dai thambal se kale ro lei myam gi martagi aina choose tau jabase thambal sine aduga akhoi sum journal gumba thingna jaw matamda keno thambal gi kana base koi dum uzai adubu Japanese sing de mo se numit ka compare to ko si ma gino se symbol se aduga symbol of purity rebirth regeneration kinds of hainai magi magun sing se aina sum anga oring edi hoji polo thengna jarak pasida hena interest lei ba haitare ko aduga kana ba khange adu thabak oin onthok padi hekta tarai da ba haitare aduna aduga maru oina si tawrak pase chahi ani mu analysis tawre abdi kamaina chama thambal dagi matokram chamana oirakadagi haibse kupna nei zai adu training shudum sasai akhang ai sing tana zai adu yarani hai matamdra khud thazar paneba ado kenogi kaini khogi masigi kana ba haitara gadi dum limit laitre kana ba schematic lai haitai adu kana basing sumayam lai rezi khamina re du kitang guptha na kana basi mioi bagi hakchang da kari kana ri bano mind na kari kana ri bano kitang samlap na thambi okay akhoi powerful antioxidant hainariba vitamin C se yamna marang kaini yoba sina maramoi kanda haksang je yam tagat tekna freshener lehen bado aduga loina vitamin B1 se yam marang kaini yawe koi thambal gi sa sida sisna nupigi menstrual circle sida yamna changna henba loina koi over bleeding se sisu control tawe aduga pukning wakal internal lehele loina koi bright organic lotus tea sida haksang dem na kanaraba alkaloid makal khra yauri mingoina panjarabada Nusiferin, nephrine, dimethyl chloride, lysine, asina singba, makuishing as a yawanane, it should be a power scientist in the fructose, even cancer for phytogami hyriviste, Duga, can you give cholesterol levels, some personal control tore, Duga, heart, kidney, liver, Duga, Haksang Chopada, Tuna Ocean and Bangamba, protein collagen, still formed of them, Mating Pange. Aduna masise sang nine thap taragadi every antioxidant habes maktabu leina ayamba protection tok doini dana aduna nongmada adum ahum mariyak thapiba si kana dana khale aduga som
Songi kana basing haidi body, mind and soul the kana ba loi mak thambiri yam nungai jai aduga makha tar ba khangjan ingli basi masi si oithokna ba honarak pa matamda somna process yam ama go through tawraga la en takpiri even training ba te chatli en takpiri aduga adugi journey sing do kitang samlapna thambi haizage keno sahi ama muki mamang da ka sahi ama de primary tha taret muki mai mamang sa keno kolkata da training chatle thambal dagi matokram na samana oira ke degi haibase ado moina angak pam di phayo ko tha hadi keno da India da lotus je puthi e ko puthoktar ga su commonly used oina deba samti ke chatli usmain di green tea CCD thai usmain thangna deba mostly keno khwai dagi common oi bhai ta di China na te mayam na China haiba wane ba Vietnam ne ba Vietnam sine moi di lotus tea thak ta sunya ma ya de chatna be moina khoi sum tiga lu da khang jabe wani ko adida training je chatle yam na interesting oi moi de supung nong no boina thu e ba ko adida moi na khoi na fire quality institute na keno khoi lab hai ta ko labs da kon Delhi da thai tha ba matam sida moi angak pam phawe Manipur da asukam na food values wang ba plan laibrana ada ai khoi na hai sida te more than 700 and 800 lay khoi Manipur da yam thina marang kaina lay mathang tar ke yum ka khoi phagi tong ne ba ko moi ninga e adu sigi chang se ai adum samla pakra haijara ke ko se yo ba magi food values se ahan bada energy se 243.51 yawe 100 gram da ko adu protein dana 18.90 adu carbohydrate na 33 points adu calcium ne interesting ori se yam marang kaina yo to ko yeng no matam da 563.15 adu iron dana 19.58 yawe adu sine khoi mayam dagi kitang khena ba haibtar agadi moina hai atopa chamana da phangdaba food values thing noi sida yawe atopa kai yala kesni moina hai se just lotus ne kemta yaw de na adu su kano just flower ne ba adu maina yamna nungai ki moina main test result pirak matam yam nungai je aduga makha tar da khangjan ingli basina lotus tea sidagi kana ba mayam asi khangjare go hoje so training chaluraga halaga thabaga si paikhat laga public ta putho kan ta ne ba akoina kana ba si phangdoi se so public fo yorok tringai gi ngasai gi marak kisida kari changki bage madi how did the journey actually started sigi lotus tea gi sida makta public hek yoram dai gi mapan si ba da takpi खुसी हा ट्रेनिंग हेता फचत प्रते को पुथोगेना चबजुंगा स्टेन लेरे को लेरे कानसिदा कमाई तो गदगे सिन कमाई थबक होदगे हेबसे सुमथि गला कान एस मान कोलकाता अमा लेबनी ना पाउसे फौनरे अदुगा खुदोंग थिबा ऑब्स्टिकल दि असुके मतिक थेंगनरे हेबदि खोगी कनोसे खोगी फार्म जे ब्रेक इंटरप्राइजेस से फाइनेंशियली यमना सॉन्ग बेस नतेबा अदुना हेबदि पैकेट फजहन बा एवरीथिंग खुदि इट्स एन एवरीथिंग फाइनेंस डिपेंड तो दुनेबा ada kamai to ham tam da mechanism ka ham sang se mechanism manpower the hazi Manipur di technically shidi yamna por oi ko have the karim to puthok pangam driba khoina mapalam dagi depend to have the area swai areas ta ne khoina he khudong ti mayuk na riste ada Gujarat ki all GIDC have a kind of the industry shida khoina kana to application ma thare maina koi lotus ti puthok ninge Manipur da han boina sigi machine set up to you haiduna ado moina pot thar o hai thambal san fresh de kun vector ga thare duga main tro khoi chana ba mong da moina adu maina to bi re ado khwai dagi nungai tribadi machine je pork matam da thahum change ba magi weight na maram kan da bairo ta pork ba adu thahum sang bis da sum da di edi process lang loire ba ne ba puthok na bagi adu da kamai to ham tam da keno se raw material je thambal se lotion la potai me ba October November swai de pura loire da ba duga sagi machine duna thengna lakpa ado khogi adugi khudong chada bu have ina lars kala pathok ningi duga masagi inconvenience oibedo de amaduna matam logi beduga suna thambal loshela paduga ado agi timing da suma take tension lei adi hujishu dum adugi poto thengnari have de ina marang kai howda budo mai thamsel okay aduga product sigi da maktadi raw materials in the karai degi lobiri and sigi product si throughout the year whole year available oina bagi da makta kai kari initiative ka di lokhat pira okay the hadaki coming season sigi oina di precaution kuna loina mak lokhat paloi jare habidi thambal di season nai pone ba magi my lab circle duna akoi na kemtu pai le roi ba ko ado handaki season se di akoi district wise staff sing thadoi loina mak collection ta horani habdi masung makatane ba akoi na ham lo hori se mai ke yam makatangine lines lo khali se ado hojik ti magi season matam sa ko
fazana lahorani throughout konanaba gi haitara ko Manipur gi manung mapa loin thado konanaba lahorani do hujik thengnari se adigi problem dune okay yam nungai je do lotus tea launch to gi basu yam tina kui re do public tagi kari feedback lebi feedbacks de koi 9 February da to classic ta Regency Hotel da launch to pre ko 9:10 gi pung mari tang helak base ayuk ke morning gi phone walk pang hom da bin use the phone file use da bin unexpected ne ai ju khangu de haba sumaina tor kani hai base phone ji pura ai da na te ba koi staff mari manga su phone number hap base moi su phone tor ai office de pung da pung mapan khai da hang bani ko nungan dai di moi ju function am tor gi staff sing ju masa wari ni dana ko order am the pescar ona pung ni pam da hang am queue the live video ta sengna thazaru de mayam na nungsi ba sakhbi ba yam nungai ado simak tong ne habdi thazaru de ba koi mai te gi chatna bida February thase iru kaino koi luhong bo oiro angang dukun thang bo everything loina pangthok nei dana adu bi sense da February se launch tawraga aina adum handak season se da fazana large scale da how ba na ai gi wakhan ni ko adu gi ona taina ba da habdi demands na handle lakpado adu mai tawe yam nungai song ki journey sima successful ni haina thamjage adu success ko biri amadi sigum laba yamna successful oiraba journey asi yam line adi horopadi natte it has got so many stories behind it so financially mentally emotionally cc oirok na bahot na bada kari challenges sing thengna bi ki challenges ti am thengna gi adi akhoi gi khunai se ko encourage to wino mi di masing ji wale ba sang khut thek pi ai ko discourage to wina ba stang du khan go ni oiroi ne ka hai base cd laigre igre haijari ba ko aduna yam thengna ki duga financially su maroira adum waki yam tin thengna gi do marina ekhoi gi providers ai husband se se ban se hin kya tum dan adum khanai ba ko kamai to ni sidi machine ni sensan grace award pa de machine do le ge ti ya bana te ba gi magi stories ki ko gi packaging ne kana ra to ba ai packaging se apana to de ko maram di ke guna tam da ai gum ba promote to pa me baina palam da sing tak di palam da paisa sat ki ne ba aduna promote to ning banina akhoi local gi swai di gin ana ke be kana moi darum sina grab ko apam da ko instruction de pirgas mai to haraga adum thengna ki journey da habdi noina to do khan go harak pas da khoi da dum striking amon kok ta dum yei grab ko ta su engon de du na hena challenges tam oi re ba hena hola ning ma faw re ba moi oi roi harak da ne hena adu maina khara thengna ki adu ngasai gi khoi de khudong ti bai ta ga di akhoi na puthok ning potu ga ngasai gi machine yok selak ta budo material lo selak budo adai matang de sa ti na tension lei habdi potu phai habam su report pe bi re ko kanai habe sim so adu ga fazana stand to res maina to ge khan matam da machine thungak tre adu material di lo sele upai leita ba adai da sa ti na headache oi hai tare aduga somna su hek show gi hobu da supan bi ba bright enterprises se yam financially sound ba keno nate haina thambi kre aduga financially gi matang la pu matam da government kum bagi side gi ed mating loki bra or kamaina financially di overcome tawraki challenges in the ai government gi natraga lana gi kano corporation natraga bank am ta gi loan loki ba leitri aduga keno financially samone agu staff sing ko ai staff sing levis de gi dum es maina tawras de khoi moi de gi dum support haiter ko support moi rum de gi support pange aduga loina na ai gi friend circle sing moi na ai main tong ninge kadang support to bi har matam na moi na willingly to bi rak haiter ko adu maina thing de gi da government gi kai gi adugum badi support the connection ta lejatri yam nungai jai matang sai sida break am tang logjage matang sai sida break am tang logjage impact news meeting ta duna leibiu Mayambu Impact Talk to Manipur Connect with People you serve program asida amuka hanna taramnok chiri break mamangda somna thambi kribasi challenges sing adu karamna face toraki amadi overcome toraki haibagi matangda thambi kre yam nongai jai aduga makha tarakpasi akhoi gi bright enterprises ki matangda kitang kupna lakcharabada somna panbi ki bada only me ani khak na hogdoraki ba enterprise ne haina thambiri aduga hojikti bright enterprises si karamba stage laire partnership ko oibirabra amadi staff kaya na work to biri kana thabak thoram sing da engage to biri du matang kitang thambi hojikti hogdorapadi moina ai ki husband na keno mana kano proprietor oiri aduga hojik aina managing director na thawai pujari loina na akoi gi tongan ba department sing gi director ahum koin hire to rogale jari adu hoji partnership one na ba tang chokhat na ba process to jari
aduga makha tabda lakchaningi bisina somna yam sugaina su takpi kraba lotus tea mi hoi bida yam beneficial hoiba sigi si product quality license pai bi rabra amadi lotus yam tina available hoiba pone koi Manipur dadi masi atopa amana amuka puthoraktana ba kari kari precaution gadi lobi haisage ngasagi ahan bagi question do quality product ahambada chabaga akoi food ka maile na budi kanona fasai na pigedabne ko first of all fasai license ta paira matung thabak di mo hodoine ba ko fasai license ekoi yam ngan na paijare adum sisu adum tarai tarai di pideba ya chahi amma muki mya change duga mongoda attest to gudaba documents yam high oeba adum hana paijare fasai license and then adugi matung da gi kanu sai gi lab ta thabado quality product ke anu mukhoina New Delhi da laiba ina sa hajagi the fair quality institute habado mukhoina issue tawre chamana moina puthok pa yare habe quality control tawre habe ayab se mukhoina pibire then adugi makhang sa question do to remind of atopa okay adugi precaution akuja singular product oina adugi precaution akoi chap chana leijare trademark barcode na singba akoi loina ma process ta boloi jare advice thamjagi yam ngai je daga ngasi phauda Bright Enterprises ki lakpi ba success journey singsa asida karam ba any incident mayam da share tong nimba share to bi yam ngai ba thok da thengnagi asagi lotus se aina loishala pa timing se aina pishum da ai yum singya mai deina thambal da som hangba nenang thambal salakan engon da pigedam ni ko na som haiba aina mi am da humla khangjalo ra jani 3 times ai di ba oi hodra ba ngai kho hai nangi thambal do isu edana pige ba adona akhoi Manipuri thambal state lai krom banatana atopi matana sina dedana aduna nang se kai dore kai problem le ne mangda nangi husband do pige koibra lai krom kai changna mai har ko as ai tang ai se hairam drama ai result dum hai bene ba chang mana puthok te ni ha base ado mongon da di ai hairam draba natraga mana kawra ma thob jane ado mai haire ai se yam ningam phaw hai tar ko ado mai ne thengne ki aduga keno sai after launch tor matung se sida call amala e ngonda first morning da ada kamai ta kamtana magi ziki nupi sigi mama se na ba jane adu su shida na taba outside da ada operation theater de sangoi lotus tea thaktra de nang lotus tea upa enter ngonda pi gedam ni se mal phone tor ise okay pista lak piro na tabada yamna tu sungom phau hai da ko ai oti de sangoi lotus tea thaktra ge dis mai tv de ubane na torga san pise pista lai yam nungai je memory mayam ama se create we na thamjage duga somna Bright Enterprises ki product ta lotus tea na taba ningol khudol obisingi khudol sigi matang da som kitang kopna thambiyo ningol khudol sikari no amadi ngasi phawda ningol khudol di karamba stage ta lebiri du matang mamangi 2019 da 19 horopada launch subject ningol khudol se koi nipi singi oiba sanitary napkins masi kano se product se huzik market dum lady adubu lotus tea shmaina hector chatpadi oide maram di each and everything mapalam depend tawe magi raw material di horga packaging loina mak aduduna habdi adugi shumathakta already hanana existing toroba kopai toba company mapalam gi aring ba mayam malaikre aduna akhui da kitang trust wat pa haitare aduga quality di mapan lam dagi pushala ibdi akhui sina yam heline ba adugo mayam na habdi chushal laga laikibdo koi mindset sida pek gyan tar pa dagi adum chushal laikibduna phai na khanbado adumai le akhoi bangla kano da sorry Gwalior training se sai kisigi napkins gi matang da agi sthabagi adu kamai use to gani khutani haibisigi adura doctor na prescribe to rise at least 3 to 4 sino have never what say aduduna sig instruction je koina in ba ai thabak to the purpose amaga loina na changjale tam lebe ki bigta earning ka ki wana tam earning ji masanam lak to bane kai gum to earning ji masan feedback lak pata bane na tabi da purpose amaga loina na ai gi aina puthok te product na quality yaw do tara ga ai ju sina doine ba ai ise ai ichan ai cha loi sina doine ba ado masana quality de yeng pata bane ba ado price to koi mapala na depend to guni na abdi moi hai tang malli tang handho adumaina khar leire do huji adu market chatli agency na dum puthoi adu ai khona badi lepre adu hona ki gani ya ngai je aduga haibiri ba ningol khodol si mamang chahi launch so bi bane haibiri ko okay so ningol khodol gi di kari any incident kai incident ko ba share tong ningai nungai ba wari kai le adu su thambi ningol khodol gi se kano ta sigi su wari di le kamai to ham tam da
moise online da phang brush ni online da phang driba adugi kadi potno kain khang da bi online chen sala pasum yauri ko sanitary hair ko moina sense am da khan gra ba ko adugi contradiction ama thokpa si posi da ka moina khalam ni tayo na ba mo ki ba adamaina su thengnei aduga sigi pose ke no ne ayam bana kai kamai haini khugi agency se sisna on the hong na piusin moina haise adu khoina mo hong na piu dingam da ram ding sagi apalam da depend to buni na raw materials na khoi shoida phangdar gadi adum average da chana ba yabado mayam da piris dei khoina tathok na piba ngame ba adu huzigi napkin sigi di is and everything loina ba depend to dune ba magi transport charge adigi tax me am so leire dana ko adu na moina pame poto khoina piba ngam da ba adum contradiction khara adum thoi okay yam nungai je adubu overall yam matam da hoji fagi oina bright enterprises yamna smoothly and successfully run tawri and masi pumna maki credit and somna ngasi success ori base sigi credit si kanada di pibining maroina agi husband haiter ko proprietor oi ba ad mongona hana pizza again then agi nushira staff sing adu loina da lotus tigi oina di kogi social scientist oza dana bilasham koi punamu mit mai panghan biliba oza sina manipur kachin ko yada chatuna thambal kana base mana awareness ma pibi ko and loina na kogi media house is announcing andaki matang sa moina pasna promote bi ko moina promote bi degi miyam sak khangbi bane na haininge adu haibasing thamsagi yam nungai je aduga akoigi master kari message ti share to bini oi haizage keigumba ai ikha thaba youth sing haiter ko koina entrepreneur oina oining bataragadi akoigi market ki strategy se habadi singular product puna same product puna chat pase adum tawi ko habadi mid center hang bada kanai mid center ta hang base si se topi ra kanda innovative oi ba kai do boya ge se khanthabi ra kanda ano thabak se pakata de khoi puna sokot mina gane na khale risk labu do ki bida bi da ko mai thamdinge aduga loina na public aina haining ba haise akhoi bu promote bi rakhiba nusi bi rakhiba ade manipur gi manung amani panda lei eri chasing puno pu yamna thagat ninge abdi akhoi possible yamna nusi biduna call to bi raktuna nongish mai to blessing pi bi rak pasing do thank you makata rak pasi roi bagi pumpham diok sale dubu somsi as an entrepreneur budding entrepreneur sing na khwaidagi thengna ba challenges sing si kari no madi madu dubu karamna overcome to gani habadu songi inspirational about words kara share to birum haizage khoina imai pana khuje poglak pada kenta subi yog dana poglai ni ko adudana can life is unreturable journey haine ko adudana lemna manghanda ba kegi makradi contribution ama piramba adu ai su mangla ne ba contribution ama piramba adubu manipur state malem gi phungkuding de sak takpada thongdang ama lobase sima hana khanbiyo without earning sidi adu masana laktorabane aduna thabak am to matam da purpose ama loina na ki ba thabak piraga thabak to bona message pijani yam nungai jai bright enterprises ki managing director Sushma Leimapokpam na ngasi chillaba matam kya kai thok piduna khoi gi studio da lengbirak tuna mamal yam laba wahai khara share to bibagi damakta amuka hanna thagat pa phongdok chari Masini ngasi no magi impact news sa sandok chariba impact talk to Manipur connect with people you serve mathangi chayolda anoba personality mapuduna lakchage impact news miding ta duna laibiu